Moi pabunga. No sisu lepa leiti. Ngarangdagi ngakta phawa hangdana suramnina. Pukri khongbal imai se pik sole. Ising su pathokadawre. Leirak khulak pumnamakne. Naladagi thungalakpu ising loina thumme. Is horen numidaga leptana suradi ising soidana chawradi. Kamai tawni tawri sidi moi pabunga. Kamdongni ising sawraga sawjaredana. Ha. Thuwa thenaba tabani. Karidi upai lerige ha. Kainoda. Aina somdana paka madaloire. Yumse ising thumjilakadradana. Aduga moi pauna kari na mong hadana ningai malaydana laithokli ni Natene aibu kari to haibano. Ha. Handaki sahi sida ising sawbagi awabasi toina thenare. Ahumlak suramani. Surabani ahumlak surabani. Ising sawba hek loikibaga ikangi awaba muk thenarani. Masi punamagsi karidagi thoklibano haibadudi nangdi khangiroine ha. Haima. Kaino mok tawre iduna. Ising sawdawre kari upai tawsigi hairaga. Wahang oina mo hungjinbirei sibo. Ho noi ozagi ni hongnabinya. Satra singda wahang pahong tawbagi hainabido. Aingondaga mok tawsinbirakanuda. Hoi. Wahang pahong tawbagi wahana tine mama. Mase aikhoi pumnamakna khangdaba yadra wafam amok oirabanine. Ritugi khongchat kairaklibasigi maramdi aikhoi mioibasingi thabak thoromsingnani haibasidi nangdi khangiroi ba. Moi pabunga. College principal oirambadagi pension phangbasu khoi Adubu kaidawragi. Ho ahal sune pangoi oidriba. Sabing min malamane ita hekta de. Tana khona basune ama tayade. Ngau do kai. Hey, ibetombiya. Nang matoinara ha. Nangi si mi usitriba haibaduro. Ha. Aibu si ngauga do kasu hari. Hoi, asumba bawa haibadi taning dene, launing dene noidi. Ha. Nang ai lisai su. Ha. Nang khangi dana nang. Lisai sa nayang ni nuda. Leiramu nang khangani ba nang. Kai ro moi pabunga. Sinira. Amuk tangai bi ko ba. Ni usita ba. Moi pabunga. Sa ba matang semjara ura. Ma. Baba. Akhoi turiya lerai do. Kai hok dore. Ha. Kaino hasi boi mo ba. Nati thingbang amaroi do bura hai ba. Kai hong dora bra hai ba ni ne nang bo. Hai, mama. Amukta tapthak. Angang do solibadu hana amukta taithuhan khone nang bo. Ihe. Se. Tawel sinane nakok to hana taithoko se. Aduga ne wari do ibungo menta na akok tamu. Ma. Ngasai dagi ne. Akhoi le kai meyam sangduna ne. Thingna ba na kanno hona bane. Ado hoji kudi IFC digi ne. Myoising ado lakna ne. Mayam sangduna kanno honauri ma. Pareda. Kanade mama. Gari no maru iba kolam singdo. Ising solo do mapum awangda loina mudu thanggadro thamnabu hona sine nangbo. Ima. Sakto parba thongdona tawsiko. Ising kai patara badine. Mathong mar mata khangaro. Khangaro. Ai pawse haige dun changakpane. Ado pabung. Ai mayamna tawri base. Amte yaurukige. Yauro sako. Onthokpani da koigi sa tumas. Ngahakta phawa pothaba sanjadini tawis. Laikai club ki secretary oribani haidana nongphung nganbadagi thokibaduna sak saba phawa hek sangdaba haibadu thoini tawis. Adu galari da moi paung. Osai sai diba mayam se amuk tahana losina ba honaru rasila oda. Hoi. Chalo. Hello, lekai si laibiriba ahal laman ima ibel isini nausingi mafamda karigumba kharadang khanganjari madudi ising chawbana maram oiraga laifam safam laitraba singi damakta club ki myoising amadi government ki myoising punna kusamnaduna miyam gi tudong sanabagi damak relief ke mama hangdura leijare miyamna relief ke masida laibinaba thokpiraknabagi damakta
마약의 통다 노로면 니싱자리 아묵다가는 니싱자게 눅시자라바 이레이까 송다 레비리바 Moi pabunga. Mama. Isa nupa ahalga imong nupigadi. Aikoy swaida sing sawgi pawsibu khangamgadro. Kaidaurabano thabak sinbanara phone phawbo hek tawrakhidre. Mama. Makhoisu hojik climate change ki maramda thijiliba nainariba. Aduga masidagi ngakthonaba pambai kaya thibada matho ngakta sangdrabani ne isa singduso. Adubudi isa imo animak miyamna khangnaraba scientist ngaktanidana. Moigidamak miyam mamangda sakthokcharibani aidi. Hai. Kanagi phone ne laidubo. Phone to mukto piro. Se moi pang sunda le. Kada. Hey, ibungo, malengan ba? Hey, namaga aiga hojikta noigi maramda wari saramini ne. Noibu kamai torige. Nawana pausu tadaba kuire ne. baba handakse akoi thabak khara sindana tawbane adunani ado akoi dai dubu ising chaure ai dubu imunga dubu ising sangbra kamai tawge ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯤ ꯈꯔ ꯋꯥꯡꯕꯅꯤꯅ ꯏꯃꯨꯡꯗꯕꯨꯗꯤ ꯏꯁꯤꯡ ꯆꯪꯗ꯭ꯔꯦ ꯁꯨꯃꯥꯡꯗꯤ ꯂꯣꯏꯅ ꯊꯨꯝꯂꯦ ꯅꯃꯥꯒ ꯑꯩꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯏꯃꯣꯕ ꯍꯣꯏꯅ ꯀ꯭ꯂꯕꯇ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯀꯦꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯅ ꯐꯔꯦ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡꯕꯨ ꯄꯥꯡꯉꯗꯤ ꯐꯔꯦ ꯑꯗꯣ ꯕꯕꯥ ꯀꯩꯅꯣꯅꯦ 이마부 어디다 레이브로 레이네 까리 하게 이마 아무도 파hen비록세 타이베브나 와리 샤닝 말레 호이 하이 세 나모누 비나 난가 와리 샤닝 말레 세 가다이 너무 바보야 할로 이비마 이마 노이부 에코이 마얌 시부 까우러브로 나티 쌩모 깔라우럭트리두보 이마 에코이제 한다 climate change ki maramda yamna chawba malengi thakta conference ama pangthoknaba sem sariye aduna ne thabak khara sinduna tawbani adoima ima hoibu kamdawrige na yektabro aduga ising chawbuduna karam tawrage ye ima hoi kaisu tawde bema ana ye kama ta yawde se noigi thabak do mai paknaba mangon oinanaba ne kana hono hoima hai adu noibu nongba nini dangdi yumda thorokdana hoima aisune tamoda yumda thoklusi hairibane ado aikhoi tanja ma yenglaga thoknaba tawrage ado ima ai amuk thamage hoi thamo hoima tamo as hagulo thingi me kaidorge dum tumsinduna leiridubo haima thingle haibani me as ngahak leiradine sagalaklani mapan ga amatta thopa ngamlaklaroi ngarangsu sabigi sang celsius degree 45 yoriduni ngasi su dum sabigi sang se amhawegodo mal haima se hagulo me sum tumidu kaiginu me haima hagulo ba ngarang di laboratory da data mayam ame analysis storing ita halak pasu ge hale tumbasu numidang pung ani matung pratum me dudi waman gidana makeup am ta thoptrabani tawsi mungbu kya tagrage pungdi mapan takre as tamo ikhoina ne air condition gi ka manu se leibagi khangdabagi wani ba mapan da dine yamna saram lagani pungji yam thiengrjani da aibu ngasi ji bu suti lo thosirane isa ji so to thabugum tawin tawri hai shuai ni da aikhoi se waman gre ado nong phaduk su putha be ai kaino ai dinga si department da la aroi haiduna ne lakshmi da igi thabak sing do loina tawbirona hai khrabani ado tamoshu surasta sinakro kaino maduna phagada ba male
소르시수 푼푼보다는 떠오이 떠오르시. 메디컬 체크업도 떠오르면 파가도우라 칸데네 떠오르시고. ꯌꯦꯡꯉꯨꯅꯦ ꯗꯦꯜꯂꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯂꯨꯇꯦꯠ ꯑꯣꯏꯔꯕ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯤꯁꯤꯡꯁꯨ ꯀ꯭ꯔꯣꯔ 2ꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯗꯣꯔꯛꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯔꯁꯦ ꯍꯣꯟꯖꯤꯜꯂꯤ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯁꯣꯔ ꯐꯨꯟꯕꯨ ꯐꯨꯟꯃꯟꯗꯦꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗ꯭ꯔꯕꯅꯤꯅ ꯂꯩꯅꯥ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯊꯣꯛꯍꯜꯂꯕꯅꯤ ꯌꯦꯡꯉꯨ ꯔꯦꯁꯄꯤꯔꯦꯇꯔꯤ ꯗꯤꯖꯤꯖ ꯑꯗꯨꯒ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯟꯁꯤ ꯁꯨꯝ ꯃꯥꯡꯍꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯁꯦ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕꯒꯤ ꯃꯔꯝꯁꯦ ꯀꯣꯏꯂꯥ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯦ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯕꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯖꯤꯞ ꯀꯥꯔ ꯍꯋꯥ ꯒꯥꯔꯤꯒꯤ ꯃꯁꯤꯡꯗꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨ ꯀꯔꯤꯗꯩ ꯊꯣꯛꯂꯛꯏꯅꯣ ꯈꯪꯉꯕ ꯑꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯈꯪꯉꯕ ꯆꯨꯝꯃꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨ ꯈꯛꯇ ꯐꯪꯉꯀꯥꯟꯗ ꯂꯣꯏꯔꯦꯅ ꯈꯟꯕ ꯇꯨꯡꯒꯤ ꯈꯟꯗꯕ ꯃꯤꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯅꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯌꯥꯎꯕꯒꯤ ꯆꯥꯡꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯍꯜꯂꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨꯅꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯦ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯁꯦ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯊꯤꯔꯤꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯕ꯭ꯔꯦꯛꯐꯥꯁꯀ ꯑꯝꯇ ꯄꯤꯖꯔꯔꯣꯏꯗ꯭ꯔꯅꯦ ꯅꯪꯒꯤꯁꯤꯕꯣ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦ ꯉꯁꯥꯏꯅ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯦ ꯑꯩ ꯄꯨꯔꯛꯑꯒꯦꯀꯣ ꯉꯥꯏꯈꯣꯍꯦ ꯀꯩꯗꯧꯔꯒꯦ ꯕꯥꯠꯔꯨꯝꯗ ꯍꯥꯟꯅ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯈꯤꯡꯖꯤꯜꯂꯛꯏꯁꯤꯅ ꯍꯜꯂꯣ ꯏꯃꯣꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯆꯧ 이때ꯃꯒ ꯇꯥꯆꯧꯒ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯈꯔ ꯊꯨꯅ ꯂꯥꯛꯅꯕꯕꯨꯗꯤ ꯇꯧꯒꯦ ꯑꯗꯣ ꯅꯨꯃꯤꯠ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦꯅꯦ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯂꯥꯛꯑꯒꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯇꯥꯆꯧ ꯅꯣꯏꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞ ꯑꯃꯇꯪ ꯂꯩꯕꯤꯔꯛꯑꯣꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯦꯞꯇꯣꯞꯇꯣ ꯌꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯍꯟꯊꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯥꯆꯧ ꯈꯔ ꯍꯟꯊꯈ꯭ꯔꯦ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯏꯌꯦ ꯇꯥꯆꯧ ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅꯤ ꯅꯣꯏ ꯇꯧꯔꯤ ꯊꯕꯛꯇꯣ ꯌꯥꯝ ꯐꯕ ꯊꯕꯛꯅꯤꯀꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪ ꯏꯃꯥꯒ ꯕꯕꯥꯒꯗꯨꯁꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯣꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯊꯝꯃꯣ ꯑꯩꯈꯣꯏ ꯏꯃꯣꯏꯕꯔꯣ ꯃꯥꯅꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒ ꯕꯕꯥꯒꯗꯨ ꯌꯦꯡꯁꯜꯂꯨꯗꯕ ꯀꯨꯏꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯕꯣ ꯍꯥꯏꯁꯨ ꯌꯥꯝꯅꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯛꯎꯁꯤꯗꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯌꯥꯔꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯧꯕ ꯂꯥꯡꯕꯒꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯋꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯕꯦꯇꯣꯝꯕꯤ ꯑꯗꯨ ꯀꯟꯅ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯧꯔꯤꯗꯨꯕꯣ ꯍꯩꯃꯥ ꯍꯣ ꯄꯨꯡꯁꯤ ꯌꯧꯈ꯭ꯔꯦ ꯏꯆꯥꯒ ꯏꯃꯧꯒ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯀꯗꯧꯕꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯧꯕꯤꯔꯕ꯭ꯔꯣ ꯍꯩ ꯀꯥꯎꯗꯦ ꯑꯩ ꯀꯔꯤꯃꯠꯇ ꯀꯥꯎꯗꯦꯀꯣ ꯃꯈꯣꯏꯁꯨ ꯌꯨꯝ ꯈꯪꯗꯕ ꯅꯠꯇꯦꯗꯅ ꯌꯧꯔꯛꯂꯒ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯍꯩꯃꯥ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯣꯛꯄ ꯆꯠꯄꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥꯕ ꯏꯃꯣꯕꯥꯎ ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦꯅꯦ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒ ꯌꯧꯔꯛꯄꯅ ꯍꯥꯟꯒꯅꯤꯀꯣ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯨꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯅꯣꯅꯦꯁꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯆꯥ ꯏꯃꯧ ꯎꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯏꯅꯧ ꯍꯦꯛ ꯅꯧꯊꯣꯛꯏ ꯏꯆꯥꯁꯤꯡꯁꯦ ꯆꯥꯎꯅꯅꯕ ꯃꯤ ꯑꯣꯏꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯦ ꯃꯁꯥꯒꯤ ꯃꯊꯧꯅ ꯍꯦꯟꯅ ꯂꯨꯔꯛꯄꯅꯤꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗꯦ ꯈꯪꯗ꯭ꯔꯦ
ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯁꯨ ꯃꯁꯛ ꯃꯁꯥ ꯎꯅꯕ ꯅꯪꯗꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯨꯝꯁꯟꯗꯅ ꯂꯩꯌꯦꯕ. ꯏꯃꯣꯕ, ꯏꯃꯣꯕꯣ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯅꯌꯥꯝꯕ ꯅꯇꯩꯃ ꯍꯣꯏ ꯈꯔ ꯑꯣꯛꯄ ꯆꯠꯂꯨꯁꯨ ꯍꯥꯏꯕꯅꯦ ꯋꯥꯅꯤ. ꯏꯃꯣꯕ, ꯁꯤ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣ. 이마, 그래도그러게. 나한테 뚱키게봐. ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ. 나랑 미팅 띵바 파워 여우르보기네. 띵나 ตุ้ꯝꯂꯕꯅꯤ나 ตุ้ꯝꯁꯠ 아무것도 파드레 하이바. ꯃꯄꯥꯗ ꯍꯥꯏꯔꯨꯏ ꯊꯧꯁꯥꯗꯦ. ꯃꯆꯥꯅꯨꯄꯥ ꯐꯪꯏ ꯊꯧꯑꯣꯏ ꯋꯥꯑꯣꯏꯗꯦ. ꯑꯩ ꯉꯁꯤꯅꯦ ꯑꯩꯅ ꯒꯥꯔꯤꯒ ꯊꯧꯕ ꯍꯩꯔꯝꯃꯗꯤꯅꯦ ꯉꯁꯥꯏꯅ ꯆꯠꯂꯅꯦꯕ. ꯑꯩ ꯉꯁꯥꯏꯅ ꯆꯠꯂꯅꯦꯕ. 이베톰비야, ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯣꯛꯈꯣ. ꯁꯥꯎꯈꯤꯅꯨꯅꯦ. ꯑꯩꯅ ꯉꯁꯥꯏꯅ ꯀꯦꯕ ꯁꯥꯔꯚꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯅꯅꯦ ꯂꯧꯕ ꯆꯠꯈ꯭ꯔꯕꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯕꯨ ꯌꯧꯔꯛꯑꯅꯤ ꯅꯆꯥꯁꯤꯡꯗꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯃꯣꯏ ꯄꯥꯎꯅ ꯍꯥꯏꯕꯤꯕꯗꯤ ꯀꯩꯗꯤ ꯀꯥꯏꯒꯦ? ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯈꯠꯍꯟꯗ꯭ꯔꯣ ꯑꯗꯨꯕꯣ? ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯆꯥ ꯏꯃꯧ ꯄꯤꯖꯅꯅꯕ. ꯅꯠꯇꯦꯅꯦꯍꯦ. ꯀꯔꯤ ꯌꯦꯟꯁꯥꯡꯕꯨ ꯊꯣꯡꯕꯤꯒꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯑꯣ, ꯎꯁꯣꯏꯒ ꯃꯪꯒꯜꯒ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯐꯖꯅ ꯊꯣꯡꯉꯒꯦ. ꯏꯀꯥꯏꯊꯕꯤꯒ ꯊꯥꯡꯖꯤꯡꯒ ꯁꯤꯡꯖꯨ ꯑꯃ ꯐꯖꯅ ꯁꯨꯔꯅꯤ. ꯍꯥꯎꯅꯤꯅꯦꯍꯦ. ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯖꯕ ꯄꯣꯔꯣꯝ ꯑꯃ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯒ ꯂꯣꯏꯔꯦꯗꯅ. ꯍꯦ, ꯅꯨꯡꯇꯤꯒꯤꯗꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯁꯤ ꯌꯥꯝꯅ ꯇꯟꯕꯗꯥꯏꯅꯦ. ꯉꯁꯤꯗꯤ ꯅꯆꯥ ꯅꯃꯧ ꯂꯥꯛꯀꯗꯧꯔꯕꯅꯤꯅ ꯇꯟꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦꯅꯦ. ꯑꯦꯟꯖꯥꯡ ꯑꯍꯥꯎꯕꯒ ꯆꯥꯕ ꯐꯪꯂꯛꯇꯕ ꯀꯨꯏꯔꯕꯅꯤꯗ. ꯉꯁꯤꯗꯤ ꯆꯥꯕ ꯐꯪꯗꯣꯔꯦꯗꯅ. ꯅꯠꯇꯦ, ꯃꯣꯏ ꯄꯥꯎꯡꯕꯨ ꯅꯍꯥꯟꯉꯩꯁꯨ ꯑꯍꯥꯎꯕꯗ ꯊꯣꯡꯉꯒ ꯄꯤꯖꯔꯤꯗꯨꯕꯨ. ꯃꯣꯏ ꯄꯥꯎꯡꯒꯤꯗꯣ ꯑꯩꯕꯨ ꯀꯔꯤꯝꯇ ꯁꯤꯡꯊꯥꯅꯗꯕꯩ ꯋꯥꯅꯤꯅꯦ. ꯃꯃꯥ, ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯁꯤꯡꯗ ꯍꯧꯔꯛꯇꯅ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗꯅꯅꯦ ꯑꯩ ꯐꯝꯗꯨꯅ ꯂꯩꯊꯣꯛꯆꯅꯤꯀꯣ ꯑꯩ. ꯂꯩꯊꯣꯛꯆꯧꯅ ꯀꯩꯅꯣ. ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯏꯃꯧ ꯌꯧꯔꯛꯑꯅꯤ. ꯏꯃꯧꯅ ꯑꯗꯨꯝ ꯊꯣꯡꯖꯈ꯭ꯔꯗꯕ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯈ꯭ꯔꯕꯅꯤꯗ ꯑꯩꯒꯤ ꯏꯃꯧꯗꯣ. ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ. ꯑꯣ, ꯐꯩꯌꯦ ꯐꯩꯌꯦ. ꯆꯥꯔꯣ ꯆꯥꯔꯣ, ꯊꯣꯡꯍꯟꯖꯔꯣ. ꯑꯩꯗꯗꯤ ꯇꯦꯂꯤꯚꯤꯖꯟ ꯊꯥꯔꯒꯅꯦ ꯌꯦꯡ ꯂꯩꯊꯣꯛꯎꯒꯦ. 이마, 아이게 육개 브레이크파스트 필요하다나. 상고음라 싸라 아무다 탁게봐. ꯍꯥꯏ, ꯅꯪꯁꯨꯅꯦ ꯉꯁꯤ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏ ꯇꯥꯏꯅꯖꯅꯤꯀꯣ. ꯍꯧꯖꯤꯛꯇ ꯊꯦꯡꯉꯤ ꯃꯈꯩ ꯍꯧꯒꯠꯂꯛꯑꯒ ꯁꯪꯒꯣꯝꯂ ꯆꯥꯔ ꯊꯛꯀꯦꯒꯁꯨ ꯍꯥꯏꯔꯤꯅꯦ. ꯍꯩ, ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯅꯁꯥꯅ ꯊꯣꯛꯄ ꯁꯦꯝꯃꯒ ꯊꯛꯎꯔꯣ. ꯑꯩꯈꯣꯏ ꯏꯃꯥꯒꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯥꯎꯃꯟꯕꯁꯤꯅꯕ. ꯌꯥꯔꯦ, ꯑꯩ ꯀꯔꯤꯃꯇ ꯆꯥꯖꯔꯔꯣꯏ. ꯍꯥꯏ, ꯃꯃꯥ, 이ꯆꯥꯒ ꯏꯃꯧꯒꯗꯤ ꯌꯧꯕꯨ ꯌꯧꯔꯛꯑꯦꯅꯦ. ꯍꯩ, 이베톰비, ꯃꯩ ꯑꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯅꯦ ꯅꯪꯕꯣ. ꯂꯥꯛꯑꯦ. ꯍꯥꯏ, ꯑꯗ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛꯇ ꯂꯩꯈꯣ. 이마 ꯃꯩ ꯑꯣꯛꯈꯤꯒꯦꯀꯣ. 이마, 세, 맥켓 시대 레이레. खबर मचे सिनाने हेक्तो चुखलो. कराई पिरो. यारे. चंगो. बाबुआ, इमा, नमौना खुरुमजरी. यारे इमौसिदी. हाय, इमोबा. स्वीटकेससिगा बेगसिगा नतै मखोगी कादा खरा थम्बिरुरसलो. होय पापुंग. अदो तसो. अइना ngahal leirona haibado leirabro. Era inaogi bu karigi leiroidoino. Apple MacBook Air oina laurabani si yabram ti yenguse. Sida leirase. Taso. Masidi am fazareda. Aine pamdo thoe. Masi leiradi aina tawning thabak sing ado loina pangthokpa yarani taso. 이붕어. 시기 랩톱시디 마말리 kaya pi. Ima masisi lak amaga makhaidi yopatida. Ado yam tangsu leirida si mathakta. ꯌꯥꯝ ꯇꯥꯡꯖꯥꯅꯤꯅ. ꯍꯦꯔꯥ, 9,900 ꯄꯤꯕ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯕꯗꯨꯕꯨ ꯑꯗꯨꯛ ꯇꯥꯡꯕ ꯂꯩꯔꯛꯏꯗꯨꯕꯨ ꯀꯔꯤꯕꯨ ꯇꯧꯅꯗꯣꯏꯅꯣꯅꯦ ꯃꯥꯅ? ꯔꯤꯁꯥꯔꯆ ꯋꯥꯛ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ. ꯂꯩꯀꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯃꯥꯖꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯥꯒꯤꯗꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕꯅꯤꯅꯦ ꯃꯥꯗꯤ ꯏꯕꯨꯡꯉꯣ. बाबुआ, लेरिङैदा खरा फबा अमा लेहौरसे हाइदुना लेरकपने. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯐꯩ. ꯑꯗꯨꯒꯅꯦ बाबुआ, रिसर्च तौदुना साइंटिस्ट ओइबा ngaktana मालेम असे कनबा ngamgadaba नतिये.
ꯑꯩꯈꯣꯏ ꯏꯃꯣꯕꯣꯍꯣꯏꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯁꯦ ꯑꯁꯤꯒꯤꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯁꯤꯅꯤꯗ ꯕꯕꯥ ꯑꯩꯈꯣꯏꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯥꯡꯌꯦꯡ ꯇꯧꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯗꯨꯅ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯅꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯏꯃꯥ ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯔꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯅꯕꯅꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯧꯔꯨꯈꯤꯁꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯇꯞꯅ ꯃꯦꯟ ꯇꯥꯅ ꯑꯃꯨꯛ ꯁꯥꯔꯁꯦꯕ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ Ibung Asoba, ꯕꯕꯥ Nakhoibu kayam kuina leiba yagadagene yumda. Ipadi handakti khara kuina leihadingi. Noine yumsida leiraktribase. Sahi ahum mapung pura pharabani ni bungo. Imasune noine miramda sum leibase kayadi pamdrabane. Nanaw nupase mayum makai panaba siningledo. ꯏꯃꯥ ꯍꯟꯗꯛꯇꯤ ꯄꯨꯡꯀꯨꯏ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕ ꯀꯟꯐꯔꯦꯟꯁ ꯑꯃ ꯂꯩꯌꯦ ꯇꯥꯃꯣꯒ ꯑꯩꯒꯅ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯌꯥꯎꯔꯨꯒꯗꯕꯅꯦ ꯃꯊꯪ ꯊꯥꯗ ꯀꯦꯅꯦꯗꯥꯗ Naikhoni Ibung Asoba. Karamba organization singa pulsilaga siliba conference no ne. ꯁꯤꯅꯤꯗ ꯕꯕꯥ ꯋꯥꯔꯜ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ WMO ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯤ ꯑꯁꯝꯕꯤꯗ UNEP ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯟꯇꯔꯒꯣꯚꯔꯟꯃꯦꯟꯇꯦꯜ ꯄꯦꯅꯦꯜ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯂꯩꯄꯥꯛ 192ꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯂꯣꯏ ꯌꯥꯎꯒꯗꯧꯔꯤꯅꯦ ꯕꯕꯥ ꯏꯇꯩꯃ ꯍꯥꯏꯌꯨꯅꯦ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯔꯝꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯣꯠ ꯃꯥꯟꯅꯗꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯏꯇꯩꯃ ꯆꯨꯝꯃꯦ ꯏꯃꯣꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯛꯂꯕ ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯗ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤꯌꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯏꯃꯣꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯍꯤ 150ꯔꯣꯝꯁꯤꯗ ꯈꯪꯍꯦꯟ ꯍꯦꯟꯀꯠꯂꯛꯄꯒꯨꯝ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯁꯤꯡꯁꯤ ꯈꯪꯍꯦꯟ ꯍꯦꯟꯀꯠꯂꯛꯄ ꯑꯗꯒꯤ ꯐꯣꯁꯤꯜ ꯐꯨꯑꯦꯜ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯔꯛꯄ ꯀꯣꯜ ꯀꯥꯔꯈꯥꯅꯥ ꯃꯁꯤꯡ ꯌꯥꯝ ꯂꯤꯡꯈꯠꯂꯛꯄ ꯑꯗꯒꯤ ꯑꯔꯕꯥꯅꯥꯏꯖꯦꯁꯟꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝ ꯃꯌꯥꯝꯁꯤꯗꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯃꯍꯧꯁꯥꯗꯒꯤ ꯌꯥꯎꯖꯔꯝꯕ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁꯀꯤ ꯆꯥꯡꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯀꯥ ꯍꯦꯟꯅ ꯆꯨꯞꯁꯤꯟꯕꯗꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯂꯛꯇꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯦ ꯃꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤꯀꯣ ꯑꯗꯨꯒꯅꯦ ꯏꯃꯣꯕ ꯏꯇꯩꯃ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗ ꯑꯀꯥꯏꯕ ꯊꯣꯛꯂꯛꯇꯨꯅ ꯏꯀꯪ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯍꯛꯁꯦꯜꯗ ꯑꯀꯥꯏꯕ ꯑꯃꯥꯡ ꯑꯇꯥ ꯀꯌా ꯑꯃ ꯊꯣꯔꯛꯂꯤꯕꯅꯤ ꯏꯃꯣꯕ Adugai Sasa, United States of America da leiba. Mit haiba part adusu ing nisingani da leramba isingi sang adudagi. Ing nisingani tara manga di tangkhairom tamak ngaire haina. Journal amada thinakibugum tawina ibo. ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯦ ꯕꯕꯥ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤꯅꯦ ꯑꯐꯕ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯒꯗꯧꯅꯦ ꯑꯩꯈꯣꯏꯁꯤ Ibung Asoba. 이싱 구조가 뭐 방는다고 호나보다 마일 그야 람나 썰러가다보니 그것이 소이드나 Is waga dawrida Ibung Asoba. ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯥ ꯑꯩꯈꯣꯏꯕꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯍꯌꯦꯡ ꯋꯥꯏ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅꯅꯦ ꯃꯥꯂꯦꯝꯁꯤꯗ ꯀꯔꯝꯅꯕꯨ ꯍꯤꯡꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ Mama, Malayam sigi scientist sing, government ki miyoi sing, amadi misam mai koi punna hona minaduna. Malayam ase kanba tabani ne mama. ꯇꯥꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ Tungi miyol sing na, nungai ay pan hingja hoba ngamna na ba. Ha, isa sa. ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯕꯨ ꯊꯋꯥꯏ ꯋꯥꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ
climate change ki saithing dagi ngakthokpa ngamnanaba hai sasa karino ne hojikta nuksa to kanna saram adubo nong khapta amuk tarali sim as isaw han thakibada mangai ri haiba akhoi bo hojik ising isaw mo mayok na batari bora wani tawdori sibo hai sini dana mama kai rabari tu gi salon hai ba do ha